Maroiba Pao. FIFA World Cup ki puwari da Argentina na ahumlak suba oina mapu oiba ngamna ba jang silakli ba lanjang gi pakhum ga se defending champion France ka Qatar gi Lusail Stadium da sanagadori ba asina miyam da taklagani. MAIBAM na mayam butaram na ukchari ayuki Mami TV News update pizari. Football gi laipok ni haina riba Lionel Messi na luchingba Argentina na FIFA World Cup ki puwari da mapu ahumlak oiba ngamna bagi lanjong ngasi defending champion France ka Qatar gi Lusail Stadium da sanagadori ba asida chap chana khangba ngamlagani. Qatar da chathariba kunithoi suba FIFA World Cup ki edition asi loikraba matung dagidi Lionel Messi World Cup ta amuk hanna uba fanglaroi ma ki aroiba oina sanagadori ba World Cup final asida mai pakpagi trophy thangatuna masak thokna World Cup campaign asil loshina ba honagadari hauzik fob the Argentina na sanara ki ba World Cup asige match tarukta Messi na man of the match ki manamari rak fangbangam kre loina na hauzik fob the goal manga chan kre Messi na hauzik sanari ba form asi final de sumapung fana utokpa ngamlabadi golden ball na amasong golden boot ki mabu oiba yana leitaba nate World Cup asige ahanba Argentina gi match ta Saudi Arabia gi makuta maitiba nangkraba sumadu gi matung tarakpa match sing dadi Argentina gi tawba ngamba sing adu Messi na lujinglaga utuna lakli amaronda France defending champion ama oina chathariba World Cup asida makhoi gi tawba ngamba sakti adu mapung fana uthoktuna final forward changsilakli France ki naha oriba forward Kylian Mbappe na asa thamduna thangna na World Cup asigi mapu oina ba thongna pumna ba puthoktuna sanagadari chathariba World Cup asida France na match daruk sanaki bagi manungda Kylian Mbappe na goal manga chanbangam bagal loinina ahumlak man of the match ki mana fangba ngamkre ngasi sanagadoriba final match asida golden ball amasung golden boot ki mapu ase Messi natroga Mbappe ani gi marakta amana di sojan oiba ngamlagani natroga makhoi ani gi manungda amana lemzaningai oireba mana ase pulap fangba yabagi oithopus down alai group stage ki match da Tunisia gi makuta maitiba nangkiba France na match makhatarakpa match singdadi adumak mai pakna changsilakli FIFA World Cup ki final taruklak sanakraba Argentina na kumjal lisingamaga jamapan homfadra nipan amasung lisingamaga jamapan marifat tarukda winner odina World Cup ki trophy anirak thangatpa ngamkre amaromda France ki World Cup itihas ta final anirak sanabada champion oiba ngambagi chautok saningai oiraba record leiri makoina kumjal lisingamaga jamapan marifadra nipan amasung lisingani sumna taranipan ki World Cup ta champion gi mingtol fangba ngamki hauzik faw the Argentina amasung France World Cup ki mapu anirak oiba ngamkre ahum suba title gi damangasi leibak ani asina crowd capacity dising marifuni pan jamapan homfutarok leiba Qatar gi Lusail Stadium da India gi numidang pung nipan makai gi pungfam da sanagadari Lusail Stadium gi leiba cap crowd capacity asigi manungda miyoi lising marifuni thoi di Argentina bu sokot pamiam oigini haina panari Kolkata da Labour Trust to book Indiana Fongba Voice New World Poetry today Hainaming Thon by International Anthology of English Poetry ki Larik Amangarang Delhi da Labour Ramsas College Asiki Department of Geology Associate Professor Dr. M. Ojit Kumar Amasung Delhi University da MA English WB Atina Tiam da Launa Bimatung Ina Fongdokre Sereng Larik Asi Brez Kumar Sarkar Amasung Vine Lahana editor Orga Putokpani Malemge Aiba Marifugi Sereng Larik Asida Manipurgi Robin S. Ngangom Amasung Atina Tiam gi Sereng Yauri Larik Asida Maru Oina UK, USA, Canada, Australia, New Zealand, South Africa, Kurdistan, India, Sri Lanka, Nepal Amasung Bangladesh ki maming leiriba aiba singna iba Sereng Yauri Masagi Jai Tarahumdoi Surakpa Madamda Dual Other Poems Hane Mington ba Sereng Larik Ama Fongkraba Etina Tiamna Larik Fonggi Tharam Aduda Mahaki Serengi Khongchat Paudam Laba Matungda Larik Asida Yauriba Mahaki Sereng Singadu Patoktuna Miyamda Tahanki Panbai Yabadi Sereng Larik Asida Yauriba Aiba Marifugi Manungda Mahakna Khwaidgi Jahi Nauribi Aibini Oiri Imphal Moray Lambida Assam Rifles ke personal singna BSF ke assistant commandant amada aranba thawong chathaki haina pauche khara da yauna kiba pau adu aranba yumfam yaudaba pauni haina Assam Rifles ki PRO na thadropa cherol amana hari Assam Rifles ke cherol asin high technopol de leiba Assam Rifles ke check post deploy tawba
personal singna lanai mioi khudingmak rank amasung post ki khena bathamdana ikai khumnei thodok aduda cheneriba VSF ki assistant commandant aduna thorapa gari ne electric pole amasung maduda thetpa surveillance camera da thengki electric pole amasung maduda thetpa surveillance camera gari na thengle haina mafam aduda duty tabar personal singna hairubada assistant commandant amasung mahaki loina bi duty tawriba JCO da chai thangmaga loina miyam mangda khut thaki thokiba thodok sing adugi video footage loina lei haina so jarol asina makatari Manipur amadi Nagaland ngamkai ki Vishemada tha sigi tarataruk ki ahingpung ngapigani ahingpung tara rom taba dwaida sayogi volunteer singna Manipur gi mau macha amagi tata truck ama mai thabaga loina mau macha sing tamthina furak le hari thodok adugi matangda police tagi phongba paw amana hai tha sigi tarataruk ki numidang pung taruklom tabada Senapati district ki tungam khulendagi S thonagi tata truck asi Dimapur dagi lengoi puraga Imphal tamna lakpagi lambi Imphal Dimapur lambi gi Visema mapada Southern Angami Youth Organization Sayogi volunteer singna namduna khamnaga driver adubu tamthina fubaga loina truck adu mai thaki thodok adu da truck adu gi driver amasung assistant driver sokpadagi hospital da pokatuna laikanaki Zuko Valley gi lamgi che nabaga mari lenana tha sigi 15 dagi hauduna angamina Kundaba Nagaland gi mafam singda mau macha sing changlakpada athingba thamki athingba adu thamkraba matungdagi tongan ba violence ki thodok da mau macha kaya Nagaland gi angami singna Kundaba mafam singda fuwa cheibe ki thodok kaya thotuna lakli thodok sing adu gi manung channa tha sigi tarataru ki numidang pung tara rom tabada lambi asida lakpa gari sing sayogi volunteer singna khamdun amamta oina che chang sek tawbada truck adu Manipur gi Mauda leiba mi amagi mingda leramba thingnabadagi gari atai thadokraga truck adubu mai thabaga loinina driver amasung mahaki assistant tamthina furakibani hari thodok adagi matangda Nagaland police na paw hek phongba ngarang ayuk anganbada police team ama mafam aduda changsanduna thodok adu yengsinki hari amaramda thasigi tarataroki nungtel pung ahum rom tabada maudagi Kozuma tamna chatkiba daduvi kholdagi Apollo ko auto driver ama sayogi volunteer singna Kozuma gate manakta gari khamnaga tamthina furakpadagi hospital da laikanari Mark Imphal dagi lakpa mioi ani Kozuma fawa thinba chatpada sayogi volunteer sing aduna khamnaga furakibani hari amaramda Nagaland gi angamina khundaba mafamda leiba mau gi imung manga amasung sayogi volunteer singna tanthorakpadagi hauzik mauda chelaktuna saidangduna leidui hari hauzik oriba film asigi matangda mau asigi MLA LD ko Manipur lenga ki home gi commissioner T Ranjit ADCP Kailun deputy secretary home amasung SP in charge Senapati yabo official team amana mauda chatuna Kunja Singh amasung CSO singa unadana mifam ama famkre mifam adu da hauzik thogliba thodok singa asigi matangda Manipur lenga na Nagaland lenga ka wari stanaduna atuba matamda santi oiba warishin ama purakna ba honagani hauzik oriba film asida miyam na mipaiba amasung state adigi marakta thokaningdaba thodok sing thoktenaba santi ngakna leiminasi maugi miyam sing ngak sena ba state police ki maikedagi khongtang paikatpa haure haina thazaba piki hari Ziri lambi semba amasung pautok saktokpaga mari lenina Pongring Lung Village ki Khunja Singh pifam thokpa lamki compensation adu numit mangani gi manungda pitok trabadi Khunja Singh na makal mkha kya gi khongjang sangsilagani haina khul asigi secretary Gaikhan Jang Kangang maina phungdokre Hiramasiga mari lenina ngarang paumi singa unaba amada Gaikhan Jang na hai Jiri lambi pautok saktokpaga mari lenina Kangpopi district SDO Kangchok Gel Jang na Koliba Pongring Lung Village ki lam onbagi thabak asi kumjale singani tara mathogi August tha amadagi chai asigi March tha da loikre Khunja Singhi pifam thokpa compensation asi pitokpagi mahut handak dalenga ki official singna laktuna lam sing asi amuk handa verification tawba lakpa asi yaningde lambi asi semba loisilakadori adubu compensation asi pitoktana leiri compensation ki sanfam asi numit mangani fawbagi manung dalenga na pitokpiyo hariba matam asigi manung da pitok taba taragadi Khunja Singna CSO singalonina makhal makha kya gi khongjang sangsingani masida tholakpa afa fataki tekchak mari lenaba authority na pugadabani hiram asida chief minister na meeting sangbi jina warishin ama purakna ba hona biu haina makhatana hairagli arabida mareba pa om hana pizari FIFA World Cup ki buwari da Argentina na ahum lak suba oina mapu oiba ngamna ba jangsilak liba lanjangi pakhung ngasi defending champion France ka Qatar gi Lusail Stadium da stanaga riba sinamyam da taklagani
Ayuki Mami TV News Update matang sa daloy sari ahen ba pau singi damang nungtilgi Mami TV News Update bijeng tabiyo.